Anxiety yamna wangba matamda mood kumba nungaihanbada kanaba piba chinjak khara haijarake. Ahanbada banana da vitamin B6 amadi magnesium yam high oina yaubana serotonin production da yamna mating pangi mood kumba yam nungaihali se chabiba phai. Anisubada pumpkin seed maren marudasu magnesium tryptophan yaubana nervous system singse yam inghanba kifkam oibada mating pangi. Flaxseedta omega-3 fatty acid yam yaubana mood singse stabilize tawi ngauthooga roasted tawraga chabiyo flaxseed chaba matamda mathangda berries ki kanglupta leiba strawberries kumba berries singda vitamin C antioxidant yam yaubana neurotransmitter singda regulate fazana tawi kanaba yamna pi green leafy vegetables ta iron gi yam chang wangna yawi magnesium yaubana tumbagi quality hengathanba tumbada yamna mating pangi Aroibada chamomile tea da epigenin haina component nama yawe masina khoi gi tumbada mating pangba anxiety handahanbada mating panghali